ꯂꯩꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ CBIꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯥꯔꯖ ꯁꯤꯠꯇ 80 ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯡ ꯌꯥꯎꯔꯛꯂꯦ꯫ Amit Shahna preside tauba Manipur State ki high level security meet Chief Minister amasung Home Minister yaubang ngakidre. Kumjai lising ani tara nithoida nupi amagi ikai kumnaba manghankibagi maralda nupa ama jail da sahi tara thabak subagi fadok pikre. Security ki apunba team na miyoi mari dagi ganza kilogram chani kuntra Nepal 10 taruk anti-drug operation jathadina phagatnam kre. Amasung Nasud ki hani ki president ngating kui Max Fajangna lekhidabada Nasud na awaba phongdokre. Kurumjari ISCOM News break dabiri ba khwai pumna makpu aisilki janambam na taram nokchari hauzik pau sandokna pijari English ngani kunhumdoi gi me ahum dagi haurakhiba Manipur gi irang asigi manung chenna thangnaba numit haibadi me gi tang mari da pangai da leiba MPTC amasung taret suba IRB gi armory singdagi Masing yamlaba khutlai amadi nongmai maru sing lut tawkiba case ka mari leinana Central Bureau of Investigation CBI ne chathariba investigation ge sarukam mo oina Special Judge CBI Guwahati Assam da ahan begi oina miyoi manga gi mathakta charge frame tawduna ing kumjali singani kunmari ge January 12 da charge sheet pikhalakhraba matung ikui kuidana CBI na court asida pikhalakhiba additional charge sheet aduda Arambai Tengol Giluching Pural Yauna Organization Sigi Thomil Singi Maming Yarak Le Haire. CBI na ahan ba oina koda sida pikhalakhiba charge sheet aduda Moirangtem Anand Singh Atopam Kajit Atopaming Kisorjit Lokrakpam Michael Mangangcha Atopaming Tolumu Konthauzam Romojit Mitei Atopaming Lukhoi amasung Kaisam Johnson accuses oina maming palaki. Koda sida pikhalakhiba CBI gi charge sida duda thodok asigi samlak pawari paladuna English singani kunhumdoi gi me mari da haingang police na IPC gi tongan ba section amasung 25 arms eki makhada FIR lokhutlaba matung Manipur government na thokiba official notification amagi matungina case ase CBI da sinakhibani amadi CBI na mu case amanona register tawrba matung thodok asigi investigation sing jathaba hauki Haingang police na nongmai lut tawkibaga mari leinana lokhutkhiba FIR aduda Numit adugi nungthil pung ama minute nifu mangarom satpa matamda masing yamlaba nahasingna pangai da leiba MPTC gi main gate da duty tawriba sentry sing overpower tawrba matung camp manung da leiba arm kote ani amasung taret suba IRB gi arm kote ani punna arm kote mari gi thong phakairaba matung masing yamlaba nongmai amasung nongmai maru sing lut tawki haire Case asiga mari leinana CBI na satarap investigation da Moirangtem Anand Singh Atopam Kajit Atopaming Kisorjit Lokrakpam Michael Mangangcha Atopaming Tolumu Konthauzam Romojit Meitei Atopaming Lukhoi amasung Kaisam Johnson tongan mathodokta CBI na faraba matung makoi gi mathakta charge sheet thangalakhi CBI na makhata na khutlai sing lut tawbada chenabani haiba lal holup amagi cadre ni haiba Thokjom Gyanesor amasung Anand Kaubamyoi ani amasung Arambai Tengol gi member Asem Kanan Singh Kauba amasu Chennai haiba khangwangam ki haire masigi mathakta National Investigative Agency NIA na Transpersonal Conspiracy ga mari leinana lakhotkiba case samaga mari leinana Thokjom Gyanesor Atopaming Siamjai Laimayum Anand Atopaming Ingba amasung Ibomcha Atopaming Landaba Kaubamyoi ahum fare haina NIA na CBI da aiba serol tharaktuna khanghalakhi CBI na Chief Judicial Magistrate Kamrup tegi ayaba lawrba matung hairiba miyoi sing asi CBI na formal oina faki haire
CBI na makata na sadharak investigation da farabasing asiga arambai gi maru ebethau puri bokoro ngan bakhuman atopaming Ngangbam Tyson, Khwairakpam Robin Singh, atopaming Robin Mangang, Mangsatabam Bikas Meitei, atopaming Bikas, Sanaujam James, atopaming James Meitei, Sobam Langaiba Luang, atopaming Langaiba, Samananda Singh, amasung Wahingba Sushil Kumar Singh, atopaming Commando Kauba, Mioy Singa, Tatana ipau faunay amadi MPTC pangai gi tower dump analysis toba matamda hairba mioy sing asi numedadu da thodok thokfa madu da leiki haiba khangba ngamki haire CBI na court apikhala kiba supplementary charge sedadu de case asiga mari leina na jatharaki ba investigation adu gi matungina senary ba accused sing asi nongmai lut toba da punna chenaki amadi makhoi gi mathakta Lokhat lamba IPC gi tongan ba Arms Act listing amaga chamapal yankai mapal gi section 25 Clause 1AB, the Prevention of Damage to Public Property Act, listing amaga chamapal, Marfumarigi, Section 3, Rich Section 4, amasung UAP Act, listing amaga chamapal, Humfutareki, Section 16, 18, amasung 20, Palle. New Delhi da Union Home Minister Amit Shah mayai tangbal loduna ngarang ayuk Manipur state ki oina pangthokkiba high level security meeting da state Assistant Chief Minister Yumnam Khemchan Singh amasung Home Minister Govindas Konthozam yaubangam khidre haina official level source amana phongdorakle Amit Shah na mayai tangbal loduna closed door da pangthokkiba Manipur state ki oina security amasung law and order ga mari leinaba mifam aduda State Assistant Security Advisor Kuldeep Singh, Director General of Police Mukesh Singh, Director General of Military Operation Assam Rifles ki Director General CRPF DG amasung BSF DG Singh na saruk yaki haire. Amaromda high level security meeting aduda Chief Minister Khemchan amasung Home Minister Govindas Konthozam Singh saruk yaba ngam kidaba sina maram oiraga security coordinating meeting adugi akuppa Ahen basing ningti na khangbang ngamdrabasu central government na Manipur state thokliba irang asiga mari leinana security singalokhatliba ngak senba masung operational activities singna mikup na home singna kupna reassessing reviewing amasung updating tori haibasi mayek sengna takli haina political observers singna mod pinarakle mod pina bada Chief Minister Khemchan Yoinadi ngarang ko ki jo singna athing bakaya thamlabasu Churachandpur district ki Dhokas Bank ta pangthokhiba leikhidraba Thanlon Assembly constituency ki MLA Bungjagin Walte ki funeral ceremony yaunabagi damak Churachandpur district ta laktuna ceremony asi saruk yaki hairiba matamasida Union Home Minister Amit Shah na mayai tangbal loduna state asigi high level security meeting adu pangthokhiba oiramba yai haina official source asina makhatari English singani tarani thoigi November kun mapal da nupi amabu ikai khumnaba manghankibagi maral da additional session judge fast track court crime against women na Indian Penal Code IPC ki section 376 ki makhada jahi kontra tarukrom suraba nupa ama maral leire haibaga loina na court na maral leire haiba nupa si jail da sahi tara fadok pikhibaga loina na fine oina lupa lusing kunthi hanaba judgment pikhibaga loina na victim oirebi nupi asida Survivor to Support and Rehabilitation to Victims Scheme gi makhada lupa lakh mari compensation oina pinaba direction supi kray case asiga mari laina additional session judge fast track court ki Judge Asem Taruna Kumari na thasi ki amada accused oriba Bisnupur district ki Moirang Ngang Khalawai dagi haujikna Imphal West ki Konjing Lekai Langpok Lakpam de leiba Ningthausam Bizenasi IPC ki section 276 rape ki maral leire haina conviction order taki aduga court ase de case ki sentence hearing ngarang chathaduna accused oriba Bijen bu jahi tara jail de thabak subagi fadoga si pikhibane chathaki ba sentence hearing aduda Accused oriba Bijen video conference ki kuthangda Manipur Central Jail Sajiwadagi saruk yaki. Panbayai English singani tarani thogi November kun mapal de accused oriba Bijen na victim masigi nupi obiki manghan kraba matung. Victim nupi asina Singjamai police station da compliant amamam register torba matung. Police na accused Bijen jahi adugi November kuntra da fakirba matung.
केस असिगा मरी लेनना Investigating Officer Oiriba Matamadugi Singjame Police Station ki Officer in charge amadi Hojik Imphal West Police Station ki SDPO oina Puriba and Ingochana English Singani Taramangagi August Chada accused asigi mathakta case asiga mari lenana charge frame tawduna court charge sheet pikhalakibane KSSC matam sangna court trial chathaduna prosecution amasung defense witnessing statements sing record tawki prosecution pikalakiba evidence amasung witnessing statements sing da informoiduna court asana accused businessy maral leire haina thasigi amada conviction piki aduga ngarang court asida sentence hearing chathakibane sentence hearing adu accused ki counsel na accused si afang bathabak suduna imung manung puriba miyoi amani KSSC ka mari leinana jail da matam sangna leiduna rehabilitation tawduna mahaki character sing semdok pangamle maramaduna court na mahaki sentence si pikna PBU haina prayer tawki loinana public prosecutor na court ta tawkiba submission da accused asina nupi amabu rap tawduna yamna sathiba crime sa thakiba loinana victim oiribi asigi mangak sammetuna kihan khanghanba thawong sing chathakiba si yamna chawba crime amani maramaduna court na accused asida yamna akanba ahakba charak PBU haina prayer tawki court na nakal anima ke submission taraba matung amadi record leiraba evidence sing kupna yenglaba matung accused si jail da jahi tara thabak subagi fadoga si pikhibane Superintendent of Police Imphal East Sibanan Survey IPS ki meeting makhada Additional Superintendent of Police Law and Order Imphal East na supervise tawduna ngarang anti Kumantem Dhiras Karan MPS DSP Operations Imphal East amasung Sophia Sintuidang MPS SDPO Lamlai Singna command tawduna ASI M Rinas Meitei Narcotic Task Force ANTF Imphal East ki member singaloinana M and N sector QAT Rens Imphal QAT amasung CRPF yauna Lamlai Police Station ki manung chanba Chingadil Tezpur chathakiba anti narcotic operation da miyoina Bolero pickup amada haptana puramba ganja kilogram chani mapal 10.8 fagat pangamkre haire Joint operation asi hairiba security team asina akaknaba paw ma fangbadagi mafam aduda anti narcotic operation adu sathakibane operation adu da joint team asina Chingaril Tezpur mayada leiba football turf mayada Mahindra Bolero pickup ama intercept tawki amadi gari adu thaurakliba driver aduna police ki team singoba matamda mafam adudagi nanthoktu sen kina bhona ki haire Joint security team aduna gari thaurakliba miyoi adu fabangam kibaga loinana miyoi adugi maming Mataimai W Simre Apokpa WS Lengyo Ukrul district ki Tuinem A2 Awungang dagini haiba khangbangam ki aduga security team aduna mahakna thaurakliba gari aduda check tabu matamda packet tara tarukta haptuna puramba ganja kilogram chani mapal 10.8 fagat pangam ki Security forces na ganja ga kona na farba miyoi aduda ahan bagi oina wahang pahong tabu matamda chena bani haiba miyoi sing ngangbam Dinesh Jahitarani Pal Apokpa ngangbam Suresh Singh Thauba Leksang Them Hojikna Singjamay Yumnam Lekai ngakraba thong da leiba masung Purit Sabam Yaifaba Meitei Jahitarani Pal Apokpa Purit Sabam Laingam Meitei KB Haikak Mapal Makhalekai Hojikna Yumnam Lekai ngakraba thong da leiba miyoi aniasina Chingaril Tezpur tamna TVS apak RTR 160 motorcycle registration number MN01AQ 5728 asi tongduna lakpa matamda fabangam ki haire Police na farba miyoi sing asida makhata na wahang pahang tawu matamda pungdong bang makhalekai da sathap operation amada oinam abung mitei sahinifuni thoi apokpa lekhidraba oinam ibobi mitei pungdong bang makhalekai ko miyoi asi fabangam kibaga loinana mangondagi ganza kilogram kunmari 10 mapal fagat pangam ki haire Security forces amasung civil society organization ki members singaloina na ganja singa konina farba miyoi sing Lamlai police station de sinaduna makhataba logya bathabak sing lakhat kre haire Mahiroi Singbu Lamzing Biram Baluchingba amasung Manipur Judicial Service ki retired officer bitanatana Naga Students Union Daily NSUD ge hanigi president oiramba Ngathingkhui Max Pajang Lekhidabada
Nashutna Nungaitabamadi Awaba Fongdokpagi Thoram Ngarang New Delhi the Pangthokre Ngatingkui Max Fajang lungs cancer na matam sang nanado na laikanarwa matung thasigi anida masagi chahi humputara mga surakpada lekhidabane Ukrul district ki Farung Khuldagi lekhidraba Sankatit Fajangi Machanupa Ngatingkui Max Fajangna Kumja lising magacha mapal humputara nithoigi matamda NLSUD gi president oina thabak tawki Union asigi khwaidagi ahanba president oina mahakasi luchingba singi mangjil thariba mirol amagi manung chanki mahaki meeting kathokpa amasung masagi oijaba thidena thabak tawbana organization asigi formative chahi singda yumfam thonki nungaitaba paujilama da NLSUD na mahaki luchingba bu Delhi da leiriba naga mahiroi singi aifana ba apunba amasung apunba apamba singi damak lepa leitena wasak lobana masak takpa amo oina fongdokki Union asina haiki madudi mahaki mamal yamlaba saruk kesi asina mahiroi luchingba singi mirol kayada makhatane ithil piduna lakhi mahakna thamki baleng dabali gesi edu kidamak thagatpa fongdokladuna NLSUD na haiki Union fraternity pumnamak ki miyam gi maikai dige aikoina mahaki imung manung amasung Farung Khulgi miyamda yamna thawa yauna nungaitaba fongdoknaki Makoigi awaba sida koina makoiga loinana solidarity oina lepli amasung makoina pangal nungaiba amasung santi fangnaba thauniki Manipur Judicial Service ki maming leader officer amoiriba Fajangna public service leadership amasung justice ki administration da kathoklaba career ki matungda kumja lising ani tarani thoi da retire tawki mahaki pukchal sengba icham chamba amasung khunai gi seba tawnaba lepalaitena hotnaba dugi damak mahaku paksane kai khumnaki Kumja lising ani kunmari gi October da laying badagi mahak lungs cancer na nare haiba khangki BLK Max Super Specialty Hospital New Delhi amasung Medanta Super Specialty Hospital Noida da mahaki laying sathaki mahak pneumonia amasung lungs ki laina na thokhanba complications sing na maram oiduna mahak lekhidabagi mamangda mahaki aroiba numit Nifunithoi ICU da lekhi mahak tasigi tang anida Medanta Super Specialty Hospital da ingna chikni lekhidabane mahak wikai khumnaba utnaba NLSUD na safdar zoom da leba DWAAR Center da condolence service ama pangthokki mafamadu da Union asigi mihut sing Yaifa Paujel Singh amasung Naga Furuk ki miyoi singna mahak aroi bikai khumnaba utpam sung mahak ki seba gi punsibu ningsing batharum ama pangthokki Ikai kumnaba utkiba singi manungda Meghalaya ki Chief Minister Conrad K. Sangman X da posamada mahaki awaba fongdokki mahak ne iki aigi marup NPP ki General Secretary Political ki kon ki makubo ngatingkoi Max Fajang lekhidabagi matang da khanbada nungaitaba fauki Fajang asi mahiroi singi body gi yamna active member ama oiki amasung yamna sangna khunai gi seba tawki Mahak retired Toraba Judicial Magistrate ama oirami amasung mahak expertise singna legal luminary ama oina kunai da saruk tamki mahak imung manungda isorna pangal PBU amasung mahak thawai na santi oina lairam lenda khongda bo oirisanu haina fongdoknaki Tasigi tang ahumda kuki khulai paiba singna torbung maning da satharaki ba attack adubu apex committee of meter IDPs Manipur ki maikai digi akan mamonde condemn tawrakli committee asina thadorok paserol amana hai meter miyam ki mathakta asigumba ka henba thawong kaya satharakli ba se ta singna laibak thiba amane loinana thokiba thawdoga duna sokhalaba singi damak khongpham chek na lepli amadi mari laina ba authorities singi maikai dagi su thawdok adugi matangda marik chimba investigation sathaduna athuba matamda achimba wayal fanghanbina bamadi irang thokanba mafam singda security ki matik chaba action lokhatuna asigumba thawdok sing asi makha tana thogandana bahotna biu hainasu cherolasena makha tarakli Haujik oiriba Manipur gi tangdu leita daba fibam asigi waroi cinema purak u haiba demanda ngasi laifam kunau mayai lekai daliba multipurpose community hall da miyamna wakat mifam chethakre Indiana semgat pakhune ki lanmina terrorism ki thawong sathaduna misam miyam gi lanthum mihat mi punamadi yum kai mai thaba khudak lefalu haiduna amuko poire laimarol amawa khoramadi MSF hairiba lukmanga sigi mijeng makhada Tongan ba mafum sing da chatharakpa wakat khongjang gi sarugamo oina ngasisu laifam khunau club laifam khunau mera pai bising
Chingmairong Rongmai Youth Club amadi Chingmairong Kabui Women Society ka khutsamnaduna pangthokhiba wakat mifam aduda ima ibel kayana saruk yaraduna aikoi ki tunglam chat ekoina semjagadabani India government ki arunba lalong khudakta handoku state terrorism khudakta lepu terrorism namicha miyam hat pat lefallu terrorism chathariba India ki security force khudakta han kromadi aikoi ki leibak ekoina ngakjagadabani haibani chingba play card sing su sizinaki Wakat mifamadu da sarugya ki bi laifam kuno mera paibi secretary elangum subita layman hai khibada narco terrorist na huzik auzek Manipur da mihat mipun yauna sadharak liba thong singa sida India lenga ka state lenga na sagot pagi mawong da uri basi lamdamasi ki miyam na aduki matig yaning de maru oina India lenga ka suspension of operation chetnari basinga sina khulai fong na paidina sadharak liba thong singa si ayaba pi badaw na torak pahay basi miyam gi thamoy da pen da ba mapukhali Maramaduna, narco terrorist namicha miyam gi yum kai kaya mai thaba yauna satharakliba mihat mipun gi thongasi athuba matamda lengak asina lefangadabane loinana misam miyam bu tamthina hatpada senabo singi mathakta matik cha vaccine lokhatkadabani haibani chingwa wafam sing mahakna phongdokki Ngasigi wakat mifamadu da kor ki chairman Fulindro Konsam amuko gi vice president Khatrimayum Rajen Poire Laimarol gi secretary general Ima Apabi amadi Chingmairong Women Society ki Purnima Rongmaina lamdamasi ko oirukliba fibamasida miyam na kari karamba firip logani haibagi matangda wangangki India government amadi akhoi Manipur government na hanna ba ko gi misanga leibadong na tawraga chathara iba thong singse akhoi yam yajaningde maitai akhoi na kitang tawruba naga isini naw sing hanta yawshalakta na kitang tawriba mayam sida akhoi singjibuna hekta akhoi atombi gi macha dongna thambiraga akhoi gi narco terrorist kangbu singjibuna sobat biraga suda leibani di hairega suda leibasing sinabu tawringa ya badongna tawba akhoi gi na khulai kitang pai budi adaba moina phonu khulai pai na satpadi aba sugumba tawriba thawong adagi nagagi isini na taruku mi hathi na hato pi haga makak tina tarupa akhoi thamoy yamna penjade tamina lei thokdana akhoi dai biriba akhoi Manipur gi CM oi biriba sinasu hanebogda akhoi na tawriba singse amata yenge mafam khuningi moina tawning bada tawlaiba mayam singse akhoi masigumba mayam si yamna penjade adudana mana tawningba ama hayaningba mafamdana yaraga dum tawba akhoi buna som namdaraga thamaga tawba mayam singse siji pelakdana akhoi mayam se kari dawraga phagadage ama daw phagadage koi smaina dana phamdana khotana koi kaya ma honare tawre tabidre Aphabat thabak ama tawrakpa matamda pukning thagwatpiba haibasi yamna magtangai fadi haina Manipur Legislative Assembly ki Speaker T.H. Satyabratana phongdokre Board amadi Council na lower class 10 amadi 12 ki exam da mark wangna pass tawrakraba ya school assembly constituency ki manung chenba wangkai kaithil asang bina konba mafam singda leiba mahiroi sing naharol sintha kanglup na taramna upagi thoram amada wafam masi mahakna phongdokhibane Mahakna makha taraduna hai angang amana lairik laisuda mithoi mihelakpa natraga sanaroi singna leiba ki mingchat purakduna medal orpa matamda makhoi ba pukning thagwatpiba taramna okpiba yamna mathau tai miyoi bahaibasi aphaba thabak ama tawruraga singtha biraktragadi ninghana ba fawrakani haiki mahakna makha taraduna ya school assembly constituency ki manung dalaiba mahiroi singi oiba educational assistance policy ama thamnaba kanna khanari policy asigi makhada mahairi tamjeningba adubu leitalai rabana maram oiraga larik laisu tamhanbada awaba mayok nariba mama mapa singda selgi oiba tengbang pinaba thaurang leigani maduge sumathakta mithoi mihelakpa mahiroi singi damak akhanaba policy ama systemnaba thaurang tawre haina mahakna haiki Agumana makukuha na ako matanda tunga na ako ngiti mo sa survey tawra mahulo tibiba agumana na masih na atau mo ni kan de ko garde madun tawta mamje aduga ngasi pension biba masih tawra masih mapun sentam moima sarga singi sul haje ni masih de khapaz tore tuyam thare
ꯑꯗꯩꯗꯤ ꯀꯥꯡꯕꯨꯗꯤ ꯃꯥ ꯈꯔ ꯋꯥꯡꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯇꯥꯟꯅꯔ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯐꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯨ ꯂꯩꯍꯧꯔꯕꯅꯤꯅ ꯃꯊꯛꯇ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯐꯕ ꯋꯥꯠꯂꯛꯑꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯈꯛꯇꯪ ꯐꯣꯀꯁ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯃꯗꯨꯗꯤ khidang khadang ini kerjaan apa wakil onda isada hanya aduh bersabdisi dah ini aduh hanya apa mahiri semua ini representative amadi State Asigi Chief Minister Oiriba Yumnam Kim Chansingi meeting Makada Kendra Asigi Singjamai Ward number 16 Chingang Makai Irom Yumjau Lairimbi Community Hall Dangarang Digi Hauduna Numidum ni Chathagadaba Contra Raksuba Preventive Health Camp Asigi Numin Ini Chenbinamet Ngasi Faupada Lekai Asidagi Amadi Akoibada Lekai Sindigi Lakpa Miyoi Chahum Lomda Tongan Bahaksal Gamari Lainaba Anaba Singi Testing Pangthoktuna Camp Asida Saruk Yariba Dr. Singa Consultation Tobagi Kudong Jaba Singh Fanghan Kray Kangla Healthcare Institutional Foundation Kusamnadana Jathariba Health Camp Asida Leikai Asigi Amadi Akoibada Leriba Miyamda Lemna BP check Toba ECG Loba Blood Sugar Test Toba Surgery ga mari lainaba sing amadi atop laina singi screening singlem na pangthokna health checkup toba lakpa miyamda Dr. Singa counseling tobagi kudong chaba sing piri Hai riba free health care masi hayeng fauba mafamasi da pangthokigani haire Tasigi tang tara taruktagi pangthokadoriba ratha yatra kumhai ga mari lainana ya school youth amadi For better Kanglay Partner Sinduna Ngasi Sri Sri Govindaji Temple Amadi Masiga Koibata Leriba Mafam Singda Lam Tu Sit Seng Bagi Thorum Ama Pangthokre Manipur Legislative Assembly Speaker Amasung Yai School Assembly Constituency Gi MLA Thokchum Satibrati Meeting Makhada Paikat Liba Lam Tu Sit Seng Bagi Thorum Aduda Saruk Yakiba Yai School Youth Ki Mihut Tomthin Moirang Janahai Handak pangthokadoriba kang chingbagi kumai siga mari leinana mafam asi taru tananba mafam ama ohenabagi pandamda ngasigi thoram asi pangthokpani hairiba mafam asi da ishorgi thogal pangba lakpa singnasu mafam asi lunana thamnaba hotnabada achoba thodang lominasi loinana isana seasonable loiraba potlam sing adu mafam chana hundokpa mati dustbin ningthina season aduna taru tananba chakhot palamdam ama ohenbada miyam pumna magna saruk yaminasi haina su mahakna fongdoki maunena kana tojriba संसद से पगी ऑनरेबल स्पीकर एससीबी श्री उपस्थित बता हमारी पगी गोविंद जी टेंपल को असगी वाइस प्रेसिडेंट दिरीबा पगी ऑनरेबल ना मागी इतिन आदा अपन मातक सदीबा असगी नोसी संसद से निजबो 150 कांग सिदा लाकदरीबा मणिपुर की प्रजा म्याम हाइतारे फम्याला लाकदा मफम जे कितंग जो हाइतारे म्याम जी ओबा इन्वायरमेंट दा कितंग मोलिबो खोलिबो जे कोई गुड ऑफ जस्टुगा मसुंग कोई रंदन सिंतले का कोई बेटर पार्क मोजिकरा कोई बेतोबी अना कोई दा kontra koy pangsi celebration mayang gamata hatan Senapati District ki Kamsondagi sel tumga mari leinana ungkhatna bathokpadagi miyoi kharana thasigi ahumda faduna pukiba Assam gi Titabarda leiba miyoi ani ngarang Ukhrul District ki Lungjon Mai 5 Police Station gi manung chanba Changta Khuldagi police ni rescue tobung amkhre haire Police na soengam yaudana rescue torba miyoi sing dudi Kashop Kachari Chahi kun mapul amasung Ajay Gogoi Chahi kun Trahumdoi makoi animag Assam dagi ni haire Fajin duna thamlamba Assam macha ani asi police na chathaki ba investigation chathaba matamda information ama fangbadagi mafam aduda laktuna rescue tokibani haina police na fongdorakle Amaramda Manipur Police ki team ama nangarang Imphal East amasung Imphal West ki mafam singda chathaki operation singda aina thingraba lalholu KCP PWC ki cadre ani fabang amkhre haire police na farmer sing adudi ningombam Ajit Kumar Singh Atopa Ming Abung Atopa Ming Khagemba Chahini Futaruk Singjamai Makha Khongnang Faidekpi Laisram Surjit Meitei Atopa Ming Kadamba Chahini Fuhumdoi Wangkai Topam Lekai amasung Laisram Birjit Singh Atopa Ming
Kuman Sahi Kuntra Manga Kaisamba Tokchum Lekai de Leba Myoising Asi Fabangam Kre Haire. Nakalamaramda Manipur Police na Hangang Police Station ki Manung Chenba Mantrapukri area the Sathaki search operation da Aina Thinkrabo UNLFP ki cadre ni Haiba Chandam gi Chandra Singh Jahi Kuntra Mari Sanjenba Mayai Lekai Imphal East District Housing na Pauna Bajar da Leba Reliance Trends Building the Leba Myoy Asi Fabangam Kre Haire. Security Forces की अपन में टीम अमन अचांडल डिस्ट्रिक्ट की मोलचाम पुलिस स्टेशन कोनबा मोबी खुलद चथे की बती बहुम की तबक सिंगदा सिंगल बैरल राइफल मापल मैगजीन स्विंग यावबा 9mm पिस्टल अने इम्प्रोवाइज मोटार अने स्टिक हैंड ग्रेनेड अमा अमसुंग नोंगमै मरु मरफुतरा मरी फागत पंगमख्रे हाइरे अतोप सिक्योरिटी फोर्सेस की टीम अमन अथौबाल डिस्ट्रिक्ट की हैरोक पुलिस स्टेशन की मनुंग चेनबा सलुंगफम उयोग चिंग चथे की सर्च ऑपरेशन दा मैगजीन सिंगल ओइना Barrett pistol ane magazine yawba .32 caliber pistol ane single barrel firearm ane grenade tarani thoi magazine taret amasung nomai maru lising ama chani ni funi thoi fagat pangamkhre haire Apaba mating leiba tinjang kaizang daba sanaroi kaya puthoknabagi pandamda Development Youth Club DYC kumbi thinge lekai da flat light thanbagi thorom ama pangthokre MPYCC की प्रेसिडेंट W अननमदी सोशल वर्कर मोरंगते मेघचंद्र की स्पॉन्सरशिप मखादा कुंबी म्युनिसिपल काउंसिल की वार्ड नंबर 4 कुंबी थिंगे लेकाई की DYC ने सिंधुना फ्लड लाइट इनॉग्रेशन तौबा अदुदा सोशल वर्कर मोरंगते मेघचंद्र ने फोंदोखिबदा DYC की ग्राउंड असिन अफबा सानरोय कया पुथोकपद नतना ओपन जिम गुंबसु हांगदोक्तुना मसामो फब कया सु पुथोकना बहनमिनसी क्लब की बिल्डिंग लेटर बससु अखोय पुना होनमिनसी हायरदुना तुंगदा हौरकलिबा इचासिंगदमक खलगा महाकी माइकई देगसु अंगम मतेंग पांगनी हाइकी अमरमदा MPYCC की प्रेसिडेंट W अनन हाइकी बदा लेकाई कुंगंग अमा चौखटना बहटना बाहाइबसी अखोय पुमनमकी अचौब थौदांग ले समाज अमा चौखट हन बाहाइबसी कुंगंग असि चौखट हंदबा यारोय कुंबी एसिदा साना खोटनबगी प्लेग्राउंड मसिंग खंगदना लेरबसु मियामगी सेबा तौगे खंदना थोलकलिबसिंग असिना मिटिंग चंगबगी महुत्ता कुंबी एसिददी मफम मतम नाइदना फकलांग द पोस्टर थेट परोम द चथदुन लेरे मसिगुंबा कया से खोई थेंगनबगी तांजादु योरकले हाइकी कांगपोकपी डिस्ट्रिक्ट की CH ओलिम सपरमेना द लेबा एप्पल बर्ड्स एकेडमी दा स्कूल असिगी ओइना रोबो AI लैब अमा अचंबा थौरमगा लोइनना संगाख्रे स्कूल असिगी ओइना नौना संगाखिबा रोबो AI लैब अदु रेवरेंड ओनमांग हाउकीपना स्कूल असिदा तमलिबा क्लास 1 डिगी 8 फाउबदा लेबा महिरोई सिंगदा कथोख्रबने रोबो AI लैब हांगदोकपगी थौरमदुदा जमलिम रिटायर्ड बैंक मैनेजर SBI मांगखोलेट लीड बैंक मैनेजर SBI कांगपोकपी अमसोंग मांगहिकम किपगेन एजुकेशन सेक्रेटरी KSO जनरल हेडक्वार्टर कांगपोकपी सिंगना डिग्निटरी सिंग ओइना सरुक याखी थौरमदु MS संगीता चढ़ा एकेडमिक एडवाइजर लीड प्रेजेंट तौरदुना स्कूल असिदा लीडना करम तौना गवर्नमेंट की लाइन पॉलिसी सिंगलोइना चाखटना बहटनगदगे हाइबगी मतंगदा वाफम कया थमकी स्कूल असिगी ओइना नौना थमलिबा रोबो AI लैब असिना स्कूल असिगी महिरोई सिंगना तोंगान तोंगान बथबक थौरम सिंगदा मतेंग पांगदुना क्रिटिकल थिंकिंग सिंग एनहांस तौहनबा इनोवेशन सिंग लेहनबा लीडरशिप अमसुंग टीम वर्क सिंग एनकरेज तौहनबा ngamlagani हाइरे स्कूल असिगी एडमिनिस्ट्रेटर्स ओरिबी ट्रेसी किबगेना पार्टनरशिप ओरिबी लीड ओजा सिंग पेरेंट्स सिंग अमसुंग वेल विशर्स सिंगना स्कूल असिगी चौखट थौरांग अमदी चौखटना बहटनरिबा सिंगदा थागटपा फोंदोकी चाही ऐसे की जुन की तांकुन हमदोइदेगी हौरगा तांकुन मापल फाउबा पंजाब की लवली प्रोफेशनल यूनिवर्सिटी जलांधर पांगथो की मंगा सुबह अंडर 15 सब जूनियर बॉयज एंड गर्ल्स नेशनल बॉक्सिंग चैंपियनशिप टमेदे लांगोल अइंग लेकाई असिदगी फाउजरकपा सानरोय कक्चिंग ताबम रवि शर्मा अमदी निंगथौजम सनाथोय देवी अनिगे मचानुपा कक्चिंग ताबम तोमथिनगान बसरमना केजी यांखनिथोय कांगलुपता गोल्ड मेडल लौरकपदा लांगोल यूथ डेवलपमेंट क्लब LYDC की माइकईदगी थागटपा फोंदोरकली LYDC की सेक्रेटरी जनरल हैसनाम कार्लोस ने थादोरपा सेरोल अमन हाई तुंगी आसान योमलिबा कक्चिंग ताबम तोमथिनगानबगी तुंगी पुनसिदा माई पाकना बहाइदुनसु लांगोल यूथ डेवलपमेंट क्लब न सेंबीबा मपुगी मफमदा थौनी जरी हाइनसु चेरोल असेना थमलकली
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ खुदलाई लाखिबा केस का मरी लेना सीबीआई की एडिशनल चार्जशीट 80 की लुचुंबसिंग में यावरकले। अमित शाह ने प्रिसाइड तौब मणिपुर स्टेट की हाई लेवल सिक्योरिटी मीट चीफ मिनिस्टर अमसुंग होम मिनिस्टर यावब ngam-khidre। ꯏꯪ ꯀꯨꯝꯖꯥ 2012ꯗ ꯅꯨꯄꯤ ꯑꯃꯒꯤ ꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒꯤ ꯃꯔꯥꯜꯗ ꯅꯨꯄꯥ ꯑꯃ ꯖꯦꯜꯗ ꯆꯍꯤ 10 ꯊꯕꯛ ꯁꯨꯕꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ सिक्योरिटी की अपुनबा टीमना मियोय मरीदगी गांजा किलोग्राम 219 10.6 एंटी ड्रग ऑपरेशन चथदुना फागतपा ngamkhre।